Kukisingna tampak faudrabasу yaba anauba lambising semnaba nemchakibgenda taksinkrei. Ing 2023 gi May 3 dagi thoklakiba Meeoi amasung Kuki anigi Erang asigi khudongchaba lawraga Kuki gi civil society organization kharana state ki rural development and panchayati raj pairibidi deputy chief minister nemchakibgen amasung saikuleshi gi MLA Kim New Hatkhiba tampak lamda fawraga chatrabasu yanaba Kuki singna taba khulsing amaga samna hanaba PMGSY Pradhan Mantri Gram Sarak Yojana gi makhada anauba lambi sing sembinaba taksinkrei. Press na phangba document sing adugi matung ina PMGSY gi makhada anauba lambi sing sembinaba Kuki inpi cycle gamkai amasung Kuki inpi bungpi block na deputy chief minister nemchakibgenda aiba cherol sing pisinduna taksili. Haukiba chahi ahumlom asida Kuki amasung Meeoi anigi marakta mihan mipun kaya thokraba matung state asida president rule gi matungda anauba government ama semkhre thoidongna hojik furuf ani asigi marakta pamdaba thokdoksing thokpa laikhidre. IDP internally displaced person kaya su hanjinba yaba mafamsingdadi hanjinnaba haukrabani asiguma fibam asida center amasung state government na mausagi fibam da hanjilhannabagi tongan ba thabak thoram kaya paikhaliba asida mateng pangsing Duna nakalani maki marakta wakal tamina na bahona bagi mauta Kuki gi lairiba CSO khara na thokliba Erang asigi kudongchaba lawraga amasung makhoi gi tunggi pandam yenglaga chathaba manba mawongda Kuki khulsingna tampaki lam faudra yanaba mawongda chingi mafam kayada tongan balambi sing nauna PMGSY gi makhada sembinaba minister da taksil labra haibagi wahang ama chauna thorakli Ministry of Rural Development gi makhada lairiba National Rural Infrastructure Development Agency na Laibasida laiba states singi lambi thong leitaba amasung fibam fattaba kayabu sengwat gatnabagidamakta Pradhan Mantri Gram Sarak Yojana asi tangga kaya thongna paikhalaga laklibani PMGSY gi makhada lambi thong semba asi semningi haiduna pangsemda semba su yaba nate scheme asigi makhada lambi sembagi eligibility criteria kaya ministry na guideline oina piraga lakli madugi makhada lambi thongsing asi laibasigi state singda sembagi thaba asi tawduna laklibani ministry na piriba guideline sing asigi makhada lambi sing asi semba yagani natraga yaroi haibigi wafamna tongana thamkhraga Kuki CSO kharana state ki RDN PR pairibi deputy chief minister nemchakibgenda anauba lambi sing sembinaba taksinkhibagi wafam asina state asigi integrity da akaiba lakadra haibigi wafam amasu BJP gi legislature singi marakta nungnangba wafam sing phongdoknari Kuki inpi bungpi block ki president Laksan Hatkhiba March 18 da deputy chief minister nemchakibgenda Kangpokpi district ki manungda tongan balambi sing sembinaba aiba cherol piduna taksinki district asigi tingpi bung dagi dongsum fauba Leftland village fauraga kilometer 7.5 sangba lambi asi sembinaba taksili masi yamna maruoiba lambi amini haibaga loidana bungpi block ki khul 15 henba amasung Ukhrul district ki manungda laiba Litan gi area da laiba khul 15 ga samna hanba lambi ni aduga Urangpat village tagi ke Khomnom village paubi lambi asi B Khajang village fauraga sembinaba su cherol aduna taksili lambi asi na Urangpat amasung Mongno Lijang area da lairiba khul taruka bungpi area dagi khul 15 ga faunaba yabani hariba mafam sing asida lairiba mising na yam pamdaba thokdoksing thoktuna law and order gi fibam ka hena fasilaktaba matamda ate atopa lambi ama faunaba leiti haina cherol aduda pali Kuki NP cycle gamkai na thasi 18 da cycle FC gi MLA Kim New Hatkhiba KPA da pisin khiba aiba cherol amada Kangpokpi district ki Maujang village tagi Gobajang village faubugi lambi asi PMGSY gi makhada sembinaba taksinki Kuki NP cycle gamkai gi general secretary Thangsai Tauthangi cherol aduna hai Khamenlok area da lairiba Kuki singna kundaba tongan ba khul mapal lei hariba khul sing adudi ais Gobibung Khamenlok T Chulofai Aigejang A Laikot M Songjang T Gordon Fai Gobajang amasung Thombolni hariba khul sing asigi lifeline oriba tampaki lambi sing asi haukiba ing 2023 gi May 3 dagi faunaba yadana leirakpadagi kunja singna awaba amasung khudong chadaba kaya mayoknaba raga leiri maram aduna khul sing asigi lifeline oiba yananaba Maujang village tagi Gobajang village faubugi lambi asi PMGSY gi makhada sembiu haina MLA da taksili Kuki NP cycle gamkai gi general secretary na tha asigi 18 da MLA Kim New Hatkhiba tapisin khiba tongan ba cherol amada Danglen village tagi Chongjang village taba kilometer taraganithoi sangba lambi Molkol village tagi Songbem village taba kilometer taraganithoi sangba lambi asisu Somlong khonggi mathakta thong ama saba yauna sembinaba taksili Pulejang village tagi Ngamne village taba kilometer 9 sangba lambi asisu PMGSY gi makhada program hapaga sembinaba taksili panba yabadi PMGSY gi makhada lambi thong sembagi thaba asi paikhatpa matamda guideline sing ministry na semlibani PMGSY gi
Phase 1 ꯑꯃꯁꯨꯡ Phase 2ꯒꯤ ꯑꯣꯏꯅ ꯏꯪ 2001ꯒꯤ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯂꯝꯕꯤ ꯐꯥꯎꯅꯒꯗꯧꯔꯤꯕ ꯃꯤ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯁꯤ 500 ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯆꯤꯡꯒꯤ ꯂꯝꯒꯤ ꯑꯣꯏꯅ ꯃꯁꯤꯡ 250 ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯥꯡꯖꯧꯅꯅ DRRP (District Rural Roads Plan)ꯅ ꯑꯦꯄ꯭ꯔꯨꯞꯁꯨ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯅꯥꯏꯗꯅ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯣꯏꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯃꯤ ꯇꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇꯕ ꯃꯐꯝꯁꯤꯡꯕꯨ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ, ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯅꯤ꯫ NACN ꯁ꯭ꯇꯟ ꯐ꯭ꯂꯦꯒꯀꯤ ꯀꯦꯗꯔ 4 IMꯅ ꯍꯥꯠꯈꯤꯕꯒꯤ ꯄꯨꯂꯤꯁꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯂꯤ꯫ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ 4 ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯗ꯭ꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 29ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯁꯣꯝ ꯈꯨꯂꯦꯟ PHꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 11 ꯔꯣꯝꯗꯃꯛ ꯂꯥꯞꯅꯅ ꯍꯣꯡꯕꯩ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ NACN IM ꯒꯤ ꯑꯣꯐꯤꯁꯔ ꯑꯅꯤꯅ ꯂꯨꯆꯤꯡꯕ ꯈꯨꯠꯄꯨ ꯑꯃꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯁ꯭ꯇꯟ ꯐ꯭ꯂꯦꯒꯀꯤ ꯑꯣꯐꯤꯁꯔ ꯑꯃ ꯌꯥꯎꯅ ꯀꯦꯗꯔ 4 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯁꯣꯝ ꯈꯨꯂꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯕꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ 4ꯒꯤ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯍꯛꯆꯥꯡ 4 ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 15:15 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯁꯣꯝ ꯈꯨꯂꯦꯟ PHꯅ ꯁꯨ ꯃꯣꯇꯣꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯦ꯫ ꯀꯦꯁ ꯑꯁꯤꯒꯤ FIR ꯅꯝꯕꯔ 33/2026ꯅꯤ꯫ ꯀꯦꯁ ꯑꯁꯤ BNSꯀꯤ ꯁꯦꯛꯁꯟ 1091182 ꯑꯃꯁꯨꯡ ꯑꯥꯔꯝ ꯑꯦꯛꯀꯤ ꯁꯦꯛꯁꯟ 251B ꯑꯃꯁꯨꯡ 273ꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ 4ꯒꯤ ꯍꯛꯆꯥꯡ 4 ꯑꯗꯨ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯕ꯭ꯔꯥ ꯑꯃꯁꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯗꯤ ꯍꯛꯆꯥꯡ 4ꯗꯨ ꯎꯈ꯭ꯔꯨꯜꯂꯣꯝꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯛꯆꯥꯡ 4 ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯍꯛꯆꯥꯡ 4ꯃꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯒꯤ ꯑꯣꯐꯤꯁꯇ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯝꯂꯤ, ꯂꯣꯏꯅꯅ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯀꯦꯗꯔ 4 ꯑꯁꯤꯕꯨ NACN IMꯅ ꯍꯥꯠꯄꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯤꯔꯛꯇ꯭ꯔꯕꯗꯤ NACN IMꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯗꯤꯃꯥꯟ ꯑꯁꯤ ꯇꯛꯁꯤꯜꯂꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ 4 ꯑꯗꯨꯗꯤ ꯃꯔꯥꯎ ꯚꯤꯂꯦꯖꯇꯒꯤ ꯀꯦꯞꯇꯦꯟ ꯁꯣꯆꯤꯄꯦꯝ, ꯍꯥꯂꯥꯡ ꯚꯤꯂꯦꯖꯇꯒꯤ ꯁꯔꯖꯟ ꯖꯥꯏꯔꯩ, ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯔꯄꯣꯔꯦꯜ ꯚꯥꯍꯟꯂꯩ ꯑꯃꯁꯨꯡ ꯃꯄꯥꯎ ꯚꯤꯂꯦꯖꯇꯒꯤ ꯀꯣꯔꯄꯣꯔꯦꯜ ꯊꯥꯟꯁꯣꯃꯤꯅꯤ꯫ ꯃꯈꯣꯏ 4ꯕꯨ NACN IMꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ NACN IMꯒꯤ ꯋꯨꯡꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ KCP ꯑꯄꯨꯟꯕꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ, ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯄꯨꯟꯕꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯟꯁꯤꯔꯣꯜ ꯃꯩꯇꯩꯒꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯊꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯊꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯄꯣꯛꯄ ꯇꯤ ꯑꯆꯧ ꯂꯩꯐꯝꯅ ꯀꯣꯡꯄꯥꯜ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯒꯤ ꯃꯊꯛꯇ ꯂꯨꯞ ꯑꯁꯤꯅ ꯊꯥ 3 ꯆꯪꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁ ATSTFꯀꯤ ꯇꯤꯝ ꯑꯃꯅ ꯊꯤꯒꯠꯂꯨꯕꯗ ꯃꯤꯑꯣꯏ ꯑꯁꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯐ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯏꯚꯤꯗꯦꯟꯁ ꯂꯩꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 10ꯗ ꯊꯣꯏꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ADSTF ꯇꯤꯝ ꯊꯥꯗꯨꯅ ꯂꯨꯞ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ ꯆꯪꯖꯔꯛꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯒꯤ ꯂꯨꯞ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯨꯕꯗ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 24ꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ꯫ ꯂꯨꯞ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯃꯍꯨꯠ ꯃꯁꯥꯒꯤ ꯃꯔꯥꯜꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯅ ꯀꯩꯗꯧꯅꯨꯡꯗ ꯍꯨꯔꯥꯜꯂꯤ ꯍꯥꯏꯔꯣꯏ, ꯃꯄꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯨꯔꯥꯜꯂꯤ ꯈꯪꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝ ꯑꯃꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯄꯔꯁꯣꯅꯦꯜ ꯀꯦꯔꯦꯛꯇꯔ ꯅꯩꯅꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯤꯡꯗꯥꯗꯥ ꯃꯅꯥꯛꯀꯤ ꯏꯅꯝꯂꯣꯛꯇꯒꯤ ꯐꯪꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯦꯅꯥꯇꯣꯃꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 28ꯒꯤ ꯅꯨꯡꯊꯤꯜꯗ ꯀꯥꯡꯆꯨꯞ PHꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯏꯅꯝꯂꯣꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯀꯣꯛꯀꯤ ꯁꯔꯨꯛꯀ ꯀꯣꯟꯅꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯍꯌꯦꯡ ꯔꯤꯝꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯅꯥꯇꯣꯃꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯅꯣꯝ ꯁꯄꯔꯃꯩꯅ PHꯅ BNSSꯀꯤ ꯁꯦꯛꯁꯟ 194ꯒꯤ ꯃꯈꯥꯗ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ UD ꯀꯦꯁ ꯅꯝꯕꯔ 1/2026 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯕꯅꯤ, ꯂꯣꯏꯅꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯇꯧꯔꯒ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯂꯤꯁꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 28ꯒꯤ ꯅꯨꯡꯊꯤꯜꯗ ꯔꯤꯀꯣꯚꯔ ꯇꯧꯔꯕꯁꯨ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟ ꯄꯥꯔꯠ 1ꯗꯒꯤ ꯃꯤꯑꯣꯏ
ꯑꯃꯅꯗꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 25ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯄꯨꯂꯤꯁꯇ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 28ꯗ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯅꯕꯦꯝꯕꯔ 25, 2024ꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯦꯝꯄꯁꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯖꯥꯏꯄꯨꯔꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯌꯥꯝꯕ ꯕꯤꯅꯣꯗꯅ ꯂꯨꯆꯤꯡꯕ ꯃꯆꯤꯜ-ꯃꯅꯥꯎꯁꯤꯡꯅ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯂꯥꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ DNA ꯇꯦꯁꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯄ꯭ꯂꯦꯇꯣ ꯁ꯭ꯇꯦꯠꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ 18 ꯍꯥꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯂꯦꯇꯣ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯤꯑꯣꯏ 18 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯧꯃꯤ ꯑꯃꯁꯨꯡ ꯁꯥ-ꯁꯟ ꯌꯣꯛꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯃꯤꯍꯥꯠ-ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯅꯥꯏꯖꯦꯔꯤꯌꯥꯗ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ-ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯤꯗꯜ ꯕꯦꯜꯠ ꯍꯥꯏꯔꯒ ꯈꯪꯅꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ-ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯨꯁꯂꯤꯝ, ꯐꯨꯂꯥꯅꯤ ꯍꯔꯗꯔꯁ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ꯫ ꯑꯈꯪ-ꯑꯍꯩꯁꯤꯡ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯑꯏꯪ-ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄ ꯑꯃꯁꯨꯡ ꯂꯧꯎ-ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯅ ꯂꯝꯒꯤꯗꯃꯛ ꯃꯨꯡꯅꯔꯛꯄꯒ ꯂꯣꯏꯅꯅ ꯎꯪꯈꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯂꯦꯇꯣ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯑꯪꯒꯋꯥꯟ ꯔꯨꯀꯨꯋꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯒꯥꯔꯤꯌꯥ ꯋꯥꯌꯦꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯂꯦꯇꯣ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯄꯨꯡ 49ꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 38ꯅꯤ ꯁꯨꯔꯛꯂꯕ ꯌꯨꯑꯦꯁ-ꯏꯔꯥꯟꯒꯤ ꯂꯥꯟ ꯏꯔꯥꯟꯅ ꯀꯨꯋꯦꯠꯀꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯇ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯅꯨꯃꯤꯠ 38ꯅꯤ ꯁꯨꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯏꯔꯥꯟꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯌꯨꯑꯦꯁꯄꯨ ꯁꯧꯒꯠꯂꯤꯕ ꯀꯨꯋꯦꯠꯀꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯨꯝ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜ ꯀꯌꯥ ꯂꯧꯊꯣꯛꯄꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯂꯥꯟꯗꯥ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯒꯜꯐ ꯁ꯭ꯇꯦꯠ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯒꯜꯐ ꯁ꯭ꯇꯦꯠ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯐꯥꯇꯤꯃꯥ ꯑब्ꯕꯥꯁ ꯖꯣꯍꯔ ꯍꯌꯥꯠꯅ ꯐꯣꯡꯗꯣꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯔꯥꯟꯅ ꯀꯨꯋꯦꯠꯀꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯗꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯐꯝ ꯀꯌꯥꯗ ꯇꯝꯊꯤꯔꯕ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤ 10 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯨꯝ ꯑꯃꯁꯨꯡ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯒꯜꯐ ꯑꯔꯕ ꯁ꯭ꯇꯦꯠꯇ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯐꯥꯇꯤꯃꯥ ꯑब्ꯕꯥꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯇꯝꯅꯅ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯒꯜꯐ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯄꯨꯟꯕ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟ ꯑꯃꯁꯨꯡ ꯑꯜꯕꯣꯔꯁꯇ ꯂꯩꯕ ꯄꯥꯋꯔ ꯒ꯭ꯔꯤꯗꯁꯤꯡꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯋꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯏꯔꯥꯟꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡꯅ ꯏꯖꯔꯦꯜ, ꯖꯣꯔꯗꯥꯟ, ꯏꯔꯥꯛ ꯑꯃꯁꯨꯡ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠꯁꯤꯡꯗ ꯆꯥꯎꯅ ꯂꯥꯟꯗꯥꯈꯤꯕꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯁꯦꯝꯒꯠ-ꯁꯥꯒꯠꯄꯁꯤꯡꯁꯨ ꯃꯥꯡ-ꯇꯥꯛꯍꯟꯈꯤ꯫ ꯏꯔꯥꯟꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯥꯟꯗꯥ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯍꯟꯕꯗ ꯅꯠꯇꯅ ꯅꯣꯡꯊꯛꯀꯤ ꯂꯝꯕꯦꯜꯗꯁꯨ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯈꯤ꯫ ꯒꯜꯐꯇ ꯂꯩꯕ ꯌꯨꯑꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯟꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 5,939 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 29ꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯂꯥꯟꯗꯥ ꯑꯣꯏꯅ ꯏꯔꯥꯟꯅ ꯑꯔꯕ ꯂꯩꯕꯥꯛ 8ꯇ ꯂꯩꯕ ꯌꯨꯑꯦꯁꯀꯤ ꯕꯦꯖꯁꯤꯡꯗ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ 5,939 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯗꯦꯇꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯒꯜꯐ ꯂꯩꯕꯥꯛ 8ꯀꯤ ꯑꯄꯨꯟꯕ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯂꯥꯟꯗꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯛꯍꯜꯂꯤꯕꯁꯤ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁꯅꯤ ꯍꯥꯏꯔꯤ꯫ ꯀꯇꯥꯔꯗꯁꯨ ꯏꯔꯥꯟꯅ ꯗ꯭ꯔꯣꯟ 39 ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 203 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯔꯤ꯫